Iran amadi Israel gi marakta chatharibu war asina USA masi tongsil lakrabadi already tongsil lakrabadi basina maram warga hojik amuk hena people ma chadab gi wafam lady ngasi asuma hena pau tai madudi US ki cargo planes Israel le thunglare amati Iran de attack tawgi damakta hanna war oidori Israel amadi Iran gi marakta masi kuiroi oipa ya wafam ni aduga kari maramda kino orakadori se Iran na haikre aikoida attack tawkiba madugi retaliation logani aduga amuka na attack tardi amuk hena mawdagi deadliest oibe strike tawgani haiduna hojik sin si kaino hai matamda nahan Israel na attack tawrubase Iran da masigi matuda amuk US na makoide attack tawbase masigi matam sida su makoina threaten tawkibati Strait of Hormuz hariba samudra ki machet ase about 50 kilometer ta pakpa bread sangbudi sange masigi mafam ase makoina control tawba ngami masi control tawga masi control tawki matamda world economic te am chawba influence am piba ngami downfall ngami business kaya so masigi mafam sida Iran high crave maldi koi masi control tawni amati masida jahaz amada jataloi middle east ki thokpa tai de sulak baiduna America na hojik kari hari matam da accusation da mini piri se ai khoi na han makoi da attack to matam ase masida su makoi Strait of Hormuz ki makada barut ki adugumba bomb ka fit tawduna surang ka makoi Strait of Hormuz makada thami aduga at any moment makoi madu apply to ga pokhan be ai sini ngasi Iran high crime di Strait of Hormuz da ai khoi gi submarine sing deploy tawrabani amadi masigi makada khoi barut kaya mine gumna piton thamlabani any jahaz tarokumatam da khoi ga yekna rakumatam da khoi ga tawnrak matam da masi jahaz amabu machet tan thugai hanba ngami haidura Iran madugi thabok adu Strait Hormuz makada hoji paikhat kre makoi gi submarines deploy tawkre warship deploy tawkre kari deploy tawkre angak pagi phibam ni adura masigi Strait of Hormuz si thingba taragadi amna chawpa middle east war ma conflict mo oidori aduna maram oiraga masi thugai bagi damak namngani masi thugai bagi damak ni haina namngani hojik Israel amati US na tawraklise adupu makoi gi actual thought intention Iran ki nuclear facilities sing sen nahan gi da fajana kai haudre handak muksu kai handa biate amati masi machet ta thok rakam makoi gi nuclear gi dream leir ba makoi gi masi da amuk ta wakhan sagalak tuna makoi nuclear power oini kai leir se masi madu ohelam loroi haibagi asadani aduna hojik America de makoi gi fighter jet sing cargo plane sing kuchukulai thana hapluduna chona puraduna wet lumna thanglaktuna hujik puraktuna paiduna thamli hani tari Israel na amar of the hairi maldi America ta akhoi na hadaki war du ta Iran ga tawna khiba asida yamna satina missiles amadi bomb amasi use to thokre aduna maram ga akhoi shortage lagle masigi shortage oibsi ati aduga makoi piusini Israel hai ki America da piba ge ready ni aduna ma yam yaidi kuchukulai purakrise aduna America amdi Israel puraga Iran ko onthora chop war amatani makoi hoji kum ki hain lak nareklise oisu oirani kari oider khangti atuga handak ki city duo dai gi amalai kiba Israel lai kiba natraga Iran lai kiba natraga lai khidaba du gumi phibam du oidori yam yaidi Ben Gurion airport se thalli ai makoi kuchukulai na makoi cargo plane na thand Ben Gurion airport Israel ki masida ji thendra lai resini aduna hoji America di kuchukulai si yen bata awabam ni amorom the side am the kari oiri ha matam da Ukraine hoji kanna laurakli madudi na khoi gi tharari ba khoi gi air defense system khoi de pirakon thamli se Ukraine gi atia ngak pagi tamakta masida use to missile sing hoji khoi de loisilakle lairaktre asigi chairak asida da khoi na hoji ke Israel da mateng se thara pangsilli aduna khoi de mateng pang dam di kari gi no khoi gi phebam si karai oikre khoi si tam yot pa hokre Russia na aduga som the west gi pirak po kurai su loi select le som the Ukraine yam kan lawrak li makoi de su piu haiduna amrom de Israel na yam kan lawri Ukraine thamu ai khoi de piu haiduna aduna Israel de hena pire Middle East hen important oi mare maram di masjid di makoi gi dharma gi obam chawrba station ama semakadori drahan de ki makoi gi life ningpham ama mase makoi gi temple do so Ukraine hairi makoi de piu adubu madu tadana hojik asom dan hele pisalak se yam chawo ar moidori Iran amadi Israel ki marak handak marak sida wera bayai masigi damak ready ni aduga handak mukti America amadi Israel pullaga hanati Israel ten toramitana nuclear facility to thugai bagi damak ta makoi gi B2 bomber bomb jila ki bani America yaudi tana adubu handak ti yaur bayai aduga handak mukti ground force chang na ki bayai
America gi ground force Israel gi ground force hojik makoi karam haina changadoribra helicopter na thathabra ama thathabra madu thathabi ai haina so hainari amarom da Iran gi force Israel da changlaga handak mukti makoi ground operation tawdra ground capture to gi phibam phau lakpi ai sini Amorom the Israel the problem ama face to lisina makoi na sok na front ke atani aduna makoi gi sok na bagida makta maru mathau tai dra bomb mathau tai missile mathau tai top mathau tai madu sing aduni muchi makoi to hujik madu use to markit walak this shortage ori klise maside yam the chorba question ama oi lisina Gaza the sok na sing si di shortage leiti haiba makoi hujik yam kana attack to silakle makoi the shortage oi pasida maram oi rakhang de Gaza the hujik yam na satina attack to re aduga marak the sibsi yam yaure IDF ki aduna hojik question Gaza ki missing asi the piri bo kuchukulai se kai de gi no mokoi di maikai mari that khre ha de ba aduga mokoi kuchukulai loi play ta ba marak tam rocket chu thajal lakba mokoi na kap na ba rocket launcher hai kira ama hai kira masi amat ta short oi bi hai pe si hojik phau to pau ta da ba aduna hojik Israel khalak le madudi America the shortage oiraklopa America the shortage oibe ekhoi asum war si chathadan leirabati mas the billion dollar ni khacha tor kadoriba kai de kuchu line lodru se aduna amak ta temsin bagi pa plan ni hai ri hujik mokoi kholi se adu bu yadori bra Iran gisu makoi chahi kya tagi sadona paidun thamgri airi nahan use so khibsti 5% 6% pau yode sini makoi hujik tokholak ladi makoi hairi madudi ekhoi hujik use pu tawdri aduga makoi gi makhutta aduga dumbu khuchu khulai su lai sini aroi bagi thanarak ladi thanarak thidori ni ko mayo ni chakdor Middle East pibam di charoi dor handang matang ase aduna hojik Iran cho full preparation hairi state of Hormuz sida makoi helicopter lai jabuto masi galoi na makoi gi ship sing masi loi na patrolling de lai kresini sapin makha da chen lai ri hairi aduga warship library de khangde aduga handak China da gisu makoi plane ka loni hakim thungloba khangde aduga Iran cho phajana di preparation lawre sini handak ki matang sida aduga hojik ki matam sida Russia da gi hena trusted amadi Tajaningai amade mateng pangingai orise Iran goi da China ni sini harise China na Iran dik oil se yam lawi China di oil gi am important ni dana makoi da oil se 60% 50% khaktani makoi production se mapan gi am lawi aduna atai digi low basi dikara tang bra kaino Iran dagi se yam lawi sini aduna Iran dagi aduna Israel na China da yam akan ba message dam su pi na khangan kresini maram di hojik Iran na makoi red adu hojik Iran na makoi ge red line se cross to ki haina torak ni makoi nuclear bomb saba ama masi torak li se sum na te masi ekhoi gi oina masi tolerate na te aduna China na khoi ding amgani na khoi makoi de gi oil low ganu makoi da pochai piri se pi ganu thatlu adu arbadi makoi economic se pubangam da duna makoi se to khragani masi puno makse oina bahini China jam kan pressure piece ni khangde adubu Iran da hojik economic hojik am problem ni sanctions yam piri aduga problem ohena busini makoi hotnari se Middle East makoi si tang masong tong ni se Iran si tani tong le se atai Muslim countries sing asidi asum usoi gumbani chau jaba pak jaba phajaba yeng bata to ka manung da ka shulai ta ba du type ne aduna makoi tension chu lo biru te tai se Iran asini makoi yam kan tension lo ri se aduna tauna dore yeng asi kali matang oirak pa Israel khali se akoi long time war to target ekoi sen chum changi affordable oirak loi aduna amuk ta yamna massive strike to ka chau hekte strike to ka hekte loisan khake makoi game se thuk prage hai bu ki wakhalon ni sini yeng si kamai oirak pa phibam ji chan re to mong ni hai na re hujik yam kan no asi wari chi linari thanks for watching